अहानबदा मरु ओइबा पाव मोरे पुलिस की एसडीपीओ चिंगथाम आनंद कुकी मिलिटेंट सिंगना स्नाइपर राइफल ना कापलपदा पांडुना लेखिद्रे आईजी ꯊꯦꯝꯊꯤꯡꯅ ꯂꯨꯆꯤꯡꯕ पुलिस अमदी AR गी अपुनबा टीमना मोरेदा चंगसिनबदा बोंगयान अमदी सिनामगी लोनाबदा कुकी मिलिटेंट सिंगना एम्बुश तौरख्रे कमांडो अहुम असोक अपन नंख्रे SDPO Anan Hatkibabu State Cabinet na akan mamongda condemn tawkhre Chenaba Singh Fadri Fauba combing operation Chatahana ba warib lawbaga loinana operation hawkhre Amadi November thagi manungda lan tawgani haikiba 𝗏𝗏𝗘𝐻 Intellectual Council gi mathakta FIR lawkhatle masibu lona yadaba organization oina lawthunaba recommend tawnaba warib lawkhre Northeast Windona Sandok Cheriba Numidangi Power Sibo meeting Tabiriba Pumnamakpo CHAPLINA Mesnam Nekongna Kramzari Hauzik Power Sandok na Pizari Chinkuki militant Singna sniper rifle na kablakpada More Police ki SDPO Chingtham Anan Mabukta Panduna Sokpadagi Laikanaban Nangdan Laikidre Laikidraba Anan gi Thawayaw Draba Hakchang Police na helicopter da Imphal gi 𝗏𝗟𝗟𝗏𝗏 International Airport ta Puraklaba Matungda Jenims ki morgue ta postmortem pangthokre Kuki militant Singna nongmai kablakpagi thodok adu ngasi ayu pung 8:30 tabada SDPO Anan na luchingduna More Police Station gi team amana More gi Eastern Science School gi ground da helipad ama semgatnanaba sengdokpagi thabak chatharingaida thokibani Kuki militant Singna chingthaktagi lumlaga sniper rifle na kablakpada SDPO Anan gi pukki mathak thangba sarukta nongmai maruna pankhi hairi Thodok adugi matungda More da leiriba additional SP Krishna Tombina luchingba special commando gi team Singna akoibada combing operation chatakre Kuki militant Singna nongmai kapsil lakpadagi police commando Singna su handuna akan mamongda kamnaki hairi Amaromda More gi SDPO Chingtham Ananbu hatki yauna aningba amaga loinana hatki babu Chief Minister N Birenna mahaki X account da thagalakpa comment amada awaba phongdokre Mi hatpagi thodok aduda Chenaba Singh Faduna Cherak Pigani Haina Fongdorakhi SDPO Anangi Hakchang Jenims ki morgue postmortem pangthoklaba matungda Manipur Police na Sinduna First MRG compound Chief Minister N Biren Cabinet Minister Singh MLA Singh Chief Secretary DGP amadi Police ki makok thongba officer Singh yauna leikidraba mahaki Hakchang da leisu katuna State Honor piraba matungda Haubam marak Chingtham lekai da leiba mahaki yumda puraga aroiba mathau mangam pangthoknaba thaurang tawkhi Adubu Haubam marak Chingtham lekai gi club 𝗏𝗟𝗡𝗏 Singh amadi miyamna Kuki militant Singna landaraktuna Moreda MPS officer amabu hatkhiba thodokpu yaningdaba amadi Khoirang khoishaunaba phongdoktuna semkiba joint action committee na lenga ki mafamda thamkiba demand sing thabak oina paikhatriba fawba mortagi hakchang puba yaroi haina thingduna thamki Ngasi yuk pung 8:30 tabada More da Kuki militant Singna attack chatharakpada More Police Station gi SDPO CH Anan nongmaina panduna leikidaba amadi Nagalani da akan mamongda khut thoknabagi thodok aduna maram oiraga Manipur Police ki IG ꯊꯦꯝꯊꯤꯡꯅ luchingba DIG 𝗏𝗏𝗟𝗏𝗏 haubisam amadi Kakching SP yauna More tamna changsinkhiba State Force ki team amadi AR gi team Singh Bongyan amadi Sinam gi lonabada Kuki militant Singna bomb sizinaduna ambush tatharakpadagi Thawbal CDO ge personnel ahum asok apan nangkhre Asokpa nidi khara fibam lubadagi AR ge ambulance ta palel da leiba 26 sector AR camp fawba puraklaba matung Jivan Hospital Kakching ge ambulance na Imphal ge Raj Medically da pukhatkre Ambush tawrakpa aduda State Security Force amadi Kuki militant Singh ge marakta akan mamongda numidang athengba fawba kapnakhe More tamna State Force amadi Assam Rifles ki gari kuntra changsin kibada IG ꯊꯦꯝꯊꯤꯡꯅ luchingba team kharadi tengnopal yauna changsin bangamkhre adum oinamak lamida panduna leihauba DIG gi team yauna gari da asok apan kaya yawba amadi lambida gari yaraktabaga loinana mamsil lakpana maram oiraga athengbada gari 13 handokkibaga loinana IG ꯊꯦꯝꯊꯤꯡ DIG 𝗏𝗏𝗟𝗏𝗏 Thawbal SP Sasidanan
Sasidananda, ꯀꯛꯆꯤꯡ SP Bikramna Luchingba Police Team Singsu Palel Police Station da Yorakre. Thengna Fangba Pauda Additional SP Operations Thobal Wangkhomba Okramchana Luchingdana Changkiba Police Team Sing Lambige Atingba Sing Namkhaiduna Tengnopal Yosingre Haidi. Maraksida ngasi 𝗏𝗢𝗣𝗢 kuki militant singna makhoida karisu hauruba tawdana nomaina kapsilaktuna More Police Station ki SDPO Chingtham Anan MPS pu hatkiba thawongbu State Cabinet ki mifamna akanba mongda condemn tawkhre amadi maduda chenaba kuki militant singbu fadri fawba More amadi akoibada combing operation chathanaba warip lobaga loinana ahenba force thasinkhre. Ngasi ayuk pung 12 taba matamda Chief Minister Secretariat ki conference hall da pangthukiba emergency cabinet mifam amada ngasi gi thodok asina maram oiraga thorakliba law and order ki fibam kupna khanaki hairi mifam aduda leikhidrabagi imungda lupa lakh yankhai compensation pinaba amadi imungi miyoi amada lenga ki thabak ama pinaba warep lokhi Ngasigi tawdok aduda chenaba sing phanaba apunba combing operation chathanaba amadi 𝗥𝗢𝗟𝗟𝗘 operation leptanaba warip suloke. Imphaldagi ahenba state force sing Moreda thazinkhre amadi operation chathaba hokre. Amaromda handak World 𝐋𝐢𝐯𝐬 Intellectual Council koba ꯆꯨꯔꯆꯥꯟꯄꯨꯔꯗ base toba loop amana November thagi manungda lan tawgani haina phongdokhiba adugi matangdasu state cabinet mifamna kupna khanaki. Maduga mari lainana police na FIR ama laukhatuna 𝗍𝗘𝐸𝐴 gi mathakta thisinba hokre. Loinana organization asibu loni yadabani haina lauthongnaba recommendation thanaba cabinet na warip lokre. Government na masak khangdaba organization singna thadurakpa press note yariba makai print amadi electronic media singna kupna yengsilaba matungda pau phongbiu haina Manipur gi Chief Minister N Birena appeal directly. Wafama singasi 1st Battalion Manipur Rifles Ground da pangthokiba National Unity Day gi thauramga mari lainana phongdokkibani. Ngasi pangthokiba National Unity Day gi thauram aduda Cabinet Minister Singh MLA Singh Police ki makok thongba Officer Singh amadi atop department Singh gi luchingba Singh su sarugyakhi. CM na hai state lenga gasina apunbagi yengduna ching amadi tamda thong manana chawkhatpa puraknana ba hotnari. Lamdam asida tangdu leitaba lamdam ama hanjillakna ba furup khudingma ki miyoi singna wakhal taminaduna nungsi chanana tunggi mirol gi damak aikhoi punna wakhal tamina se haiki. India bu punsin nanaba achoba thaudang lauramba Sardar Vallabhbhai Patel gi mapok numit puning singduna ngasi thauramasi pangthokpani loinana apunba kanba India ama sagatpada Prime Minister Modi gi mityeng makhada India bu international status ta wangna pukhat pangamle economy infrastructure da singthaningai oire haibase malem gi miyamna yanaraba wafamni Hauzik lamdam asida tangdu leitaba lamdam ama hanjillakna ba ching amadi tamda skill development training naha singda loan piba self help group small industry singbu hena chawkhatna ba lengak na mai onsilagani Manipur gi miyamna su haukiba thodok sing kauthokduna makhatana nungsi chanana leminana ba hotna si haina Chief Minister na appeal tokhe Numirasi lega sibu ekogi Bharat asiba amatu na punsinduna Mapangul kalaba leibak ama wahelambada sawut dangu kiba Sardar Vallabhbhai Patel gi mapong na mitpu ningsin duna pangthokpani Sardar Patel na leibak asig damka tawramba kaya adu ningsin jaba amadi ikai khumnaba utpa oina English ngani ga sumna tara mari dagi asig ma tawramasi pangthokpa hoguna lakli thodok hendona praja miyam gi maroina ima ibel sing civil society sing aduga honorable MLA sing Honorable Minister Sina Magi area da Nintina Tabak Towner Podagi, Wakal Taminer Podagi, Nasi Manipurda, Toning the Togdog, Tokrakasu, Hojik, Bhaptana, Ing Natamna, Santi Helapa Hore, Asubamagi Santi, Hanjalai Basi, Amona, Kutagi Saki Danaba, Equi Leminari by Purpuna Mangna, Wakal Kantaba, Equi Masel, Sumsen Nadana, Wadi Watai Sanaba, Aduga. Tunggalakadaba mirolgi damakta English chikna nungsi chanana lehona bagi forum yatminaba matamni politically khenaba leirambay ideologically khenaba leirambay adubu Bharat ki apunba saktam adubu Manipur ki apunba saktam ani simedi ngasigi Manipur ki miyamna leiringkai
भारत की मियाम ने लेरिंखै मचेत ताबगी वाखल कायननबगी वाखल अखोई पुनमक्तगी थादोकदबनी मोरेदा मथौ तौरिबा स्टेट सिक्योरिटी फोर्स सिंगदा अहेनबा शक्ति पीगदबनी हाइना कोकोमी कोऑर्डिनेटर जितेंद्र निंगोंबना हाइख्रे ngasi lamfelda leiba UCM ge office ta pangthokiba paugi mefam amada wafam asi phongdokladuna Jitendra na hai kuki terrorist singna me homdagi landarak padagi lamdam asibu ngakna bagidamak Moreda SDPO oina mathau tawduna leiriba CH Anan ngasi khanghodana kuki terrorist singna landarak padagi lekhidaba ase yamna laibak thiba thodok amani Lengakna State Force Singda Ahenba Sakti Pidrabadi Kokomina Miyamga Loinana Makal Makakayagi Khongjangchang Sillagani More Yosinba Ngamdana Panduna Leiriba State Force Sing Atuba Matamda More Yohanbada Natana Ahenba Force Mafamadada Thazinduna Lamhenba Kuki Terrorist Singi Matakta Akanba Action Lokat Kadabani सुगुमलबा अखोगी लेखिरबा अखोगी मोरी पुलिस की थौदोकसे सुगुमसे थोकदोरे थोलकदोरे मफम सिदा इलीगल ओइबा इमिग्रेंट मयाम मम ngarang नासु पुलिसना फागिबा मोरी पुलिसना फागिबा मयाम सु लेरे अदुग मफमदुदा इलीगल ओइना नोंगाइ पाइबा अंडरग्राउंड ग्रुप मयाम सु लेरे से खंगे मसी खंगना खंगना मतुबु ngangne नबगिदमक्ता अदुग ममयाम तो ngangne नब सेनने नबगिदमक्ता बॉर्डर ngangne नबगिदा अखोगी संजबा नानगी होकिबो अक्टोबर की तांग 10 दा मणिपुर की पुलिस कमांडो मयाम थाजन की बोदसु यौबुंगमदना लेरे सिगी तंजासिदा अखोई मियाम द फावरिबा कोकोमी द फावरिबा वफम दिकगनदा अदुगुम इलीगल ओइबा अदुगुम फत्तबा मिफता सु अदुबु ngangne न बगिदमक्ता ngaके हैना सल्लुर कांदा मदु ngaपु यारो मगुदु पावर पीबु यारोइना पावर पीद्रिबसि कनानो हाबुदुने मसी अखोई नानसु यामना हाइगरे अखोई मणिपुर की मखेदी मसी थवैना मणिपुर गवर्नमेंट ना तौगी यावना तोरिब्रा और नदरे हारेगा इंडिया गवर्नमेंट तौगे यावना तोरिब्रा हाइबु वंगसी अखोइदा हान सिंगदुना लेबगी मथक अमुखन सिंगनबगी मतांग अमा लाए अदुना सिगी तंदासिदा अथुबा मतमदा अखोई लेबिरिबा मोरेगी एरिया से कनागुंबा इलीगल अमतना कनागुंबा मिफता अमतना मदु कंट्रोल तौबा यारोय मसी अखोई मणिपुर की लमनी मणिपुर की अखोई पुनमकी नदरे मदुदा लेरिबा जगासिदा लेरिबा कंगुसिगे ओलो एंड ऑर्डर ngangne मगदमा थमी पुलिस सिंगसी मखोई अकन ममतिक साबा मखोई ड्यूटी तंगना बगदमदा मखोई अहेन पावर पीगदबनी Paugi Mifamaduga Mari Lenana Kokomi Medical and Health Care Committee Convener �Y𝐾 Fongdorakpada Thokli Bairang Asina Maram Oiduna Khungakpada Soktuna Hauzik Hospital Singda Leiriba Imung Manu Puriba Mioi Singi Imung Manungda Ahanba Tankaki Oina Mioi Manga Khangatuna Makoyi Awabada Mating Oinanaba Lakliba November Thadagi Hauraga Miyamna Tengbang Pirakpa Kokomi Corpus Fundigi Lupalising Manga Piba Hauragani Makatanasu irang asida soklaba miyoy singda mateng pangani. Ahan bathaki oina tengpang pigadoriba miyoy mga adudi waiton makha lekaidagi taurim pilot sinamayay lekaidagi puyambila kakching makha lekaidagi mayang lambam Shyam Sundar kairak mamang lekaidagi samurai latham Satyam amadi ngangkhalawai awang lekaidagi laichombam Manoj hairiba miyoy sing asini hainasu phongdorakli Ngasi Moreda Kuki militant Singna Manipur Police ta Landaduna Police Officer ama hatpa ngamliba si Manipur lengangna Moreda Ahenba Security Force Thazin dabadagi ngamkibani haina Moregi miyamna Manipur lengaki mathakta pendaba phongdokre Moreda Manipur Police ki Officer ama Kuki Singna hatkre haiba pau tarakpadagi Manipur lengaki thawungbu pendaba phongdokleduna ngasi numityungba adwaida Wangjing Kodompopi Sports Complex amasung Lamding Higher Secondary School da hangliba Relief Center da leiriba Moredagi lanjen narakpa miyamna National Highway lambi paringi Wangjing Hairok lamkhai mapada leptuna khongjang changsinkre Miyam aduna Moreda Ahenba Force Thazin Biu Moreda IRB Battalion atubada Thazin Biu State Government na tumina yengduna leiba yaningde More asi Manipur State natabara haibana chingba kholaw sing lauki Khongjang adada saruk yakibi housing na Wangjing Kodompopi Sports Complex ta hangba Relief Center da leiribi More Ward number 7 dagi Yandrim Bam Ongbi PI nu leimana haikibada ngasi Moreda Kuki militant Singna Manipur Police ki mathakta irailina attack tawduna Police Officer ama hatpangam khiba si Manipur lengangna Moreda Ahenba State Security Force Thazin dabadagini haiki Nasi mak ikhang khang hon tuna thoi ba Moreda Police Officer ma
कोकी लाल होबने अटैक तौदना सिबा से मोरेदा गवर्नमेंटना मतिक साबा पोस्ट थंबीदबदगिनी अदुना हुजिक अहेन पोस्ट थाजिनदिदना मोरेदा यारगदी मोरेदा लेमहौरिबा अखोगी युम हिंगोल असे कंबीनंगागी दमकता अथुबता थाजिनबियु कोकी लाल होबना मणिपुर पुलिस अटैक तौरगा मोइना येंगदना करिगी लेबिरिबनो सेंट्रल फोर्स लेबेगी दमकता मोरेदा मथौ तादे अथुबा मतमदा लौथोपिगो मणिपुर गवर्नमेंटना अथुबा मतमदा अहेन फोर्स मोरेदा थाजिनबिरकांदा मोरेदा लेरिबा पुलिस अमसु अखोगी लेहौरिबा हिंगोल संबंसिबु कन्नगाई दमकता अथुबदा थाजिनबियु मणिपुर की अपुनबगी सक्तमदा सिंगनरकपा खुदिंगमा कांग्रेस पार्टीना हनबा लेतना थेंगनगनी हाइना CLP की लुचिंगबा 𝐂𝐓𝐸𝗡 फोंदोखरे ngasi Manipur Pradesh Congress Committee MPCC na sinduna leibagasi ahanba Deputy Prime Minister amadi Home Minister oiramba Sardar Vallabhbhai Patel gi _95 lakh suba mapok numit amadi hanagi Prime Minister Indira Gandhi na leikidaba chahi 38 surakpagi numit kamari leinana Congress Bhavan da pangthokpa haikat leikat tambagi thauramda wafam asi ibobina phongdokhibani thauramadu ibobina makhatana haikibada Handak thokliba irang asida Manipur thugaina ba hotnariba sing kana no haiba chap chana khange makoina Manipur thugaina ba silakpa lalong sing aikoina thengnaba tai Congress party na su hanba leitana thengnagani haiki Bharat Misra also appeal tawjai Bharat kaina ba any organization na madu koi yadwa ba wise Manipur ki apur masina any demand taw Manipur ki apur kaina ba taru pe Congress party na kamla moi haina ai masigi shuma sila appeal kachto ngasi Moreda posting taba SDPO Chingtham Ananbu kuki khutlai paiba singna nongmai kaplakpadagi panduna lekhidabada nungaitaba phongdokpaga loinana akan mamongda condemn tawi haina MPCC gi President MLA 𝗂𝐓𝐸𝗡𝗔 na phongdokre mahangna hai tha manga helaklaba irang asina hek haurakpa numitagi hausik paliba lengak asigi law and order gi fibam fel oire law and order gi fibam asi lengak leitabaga chap manare loinana lamdam asida leiriba civil society organization BJP gi luchingba MLA tara amadi opposition na su masigi matangda kayarak hanna haikre ngasigi Moreda posting taba mathauda pukning changba SDPO bu kaptuna hatkiba asina chingda lengagasi mapungphana chalaiba ngamdre haibagi khudamni paliba lengag asina micham miyamgi punsi lanthum amadi right ngakpa ngamdabata natana service tawriba personal singi punsi phawba ngaksenba ngamlaktre haina phongdoki Moreda posting tawwa laiba SDPO Chingtham Anand mahak Kaptuna lai khidre haiba pausi tabada masigi Manipur Pradesh Congress Committee gi thaitagi nuaitaba phongdok chari Chingtham Anand si yamna thona phaba amasung Manipur da law and order ngakpada yamna contribution piba police officer amani Manipur da chalairiba BJP gi government se masi kayam kuina Manipur da mehat pung polaba iram khudimakta sokchilaba Manipur dong kangdana misi minagi toiba mayam singse chief minister amadi cabinet minister singna mihat pung olaba Manipur se kayam kuini yengdu lai hidagi aiba wa punsin aibse Manipur da since start of May hek May gi tang ahum dagi horaga tha taruk mapung phajalaba masida law and order se yam section khudingmak dagi law and order gi fibam se totally fail ore Moreda posting taba police officer amada kuki militant singna sniper season naduna kaptharakpada officer adu lekhidre masida kuki gi mathakta palibalengak asina kari action logadori haina hanagi sekmai kentragi MLA ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi lamfelda leiba mahaki quarter da pangthokhiba paugi mifam amada biren haiki manipur gi luchingba singna hojek thokliba irang ase warishin pregnant ba hotna bagi mahutta nathaina ba hotna bada urep uyung maikhum hangdokpada thawai yauduna leire relief camp singdana hawai chengwai piduna leire masina kayam kuina lehenba yagadoino sentok lambi leina ba hotna biyu
ꯆꯤꯡꯈꯣꯡ-ꯆꯤꯡꯌꯥꯁꯤꯡꯗ ꯂꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤꯗꯗꯤ ꯋꯤꯁ ꯀꯌꯥ ꯄꯤꯗꯨꯅ ꯃꯇꯦꯡ ꯀꯌా ꯄꯥꯡꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯂꯣꯟ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃꯒ ꯃꯥꯟꯅꯔꯦ꯫ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯅꯕꯒꯤ ꯁꯔꯀꯥꯔꯁꯤꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯕꯅꯤ ꯈꯪꯗꯦ, ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯀꯧꯕꯅꯤ ꯈꯪꯗꯦ, ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯟꯚꯔꯁꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯅꯕꯒꯤ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯕꯒꯦ? ꯃꯁꯤ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯅꯤꯡꯇꯝꯕ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯊꯣꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯕꯤꯌꯨ, ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯕꯤꯌꯨ, ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯤꯌꯨ, ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ 2023ꯗ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ DC ꯊꯧꯕꯥꯜꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁ IASꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 1, ꯑꯦꯄ꯭ꯔꯤꯜ 1, ꯖꯨꯂꯥꯏ 1 ꯑꯃꯗꯤ ꯑꯣꯛꯇꯣꯕꯔ 1ꯗ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟꯒꯤ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯊꯥ ꯑꯁꯤꯒꯤ 19ꯇ ꯐꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯍꯥꯞꯆꯤꯟꯕ, ꯂꯧꯊꯣꯛꯄ, ꯁꯦꯝꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯐꯣꯔꯝ 3 ꯑꯦꯗꯤꯁꯅꯦꯜ ꯗꯤꯂꯤꯁꯟ ꯀꯔꯦꯛꯁꯟ ꯇꯧꯕꯒꯤ ꯐꯣꯔꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ EROꯁꯤꯡꯗ ꯑꯣꯛꯇꯣꯕꯔ 19ꯗꯒꯤ ꯅꯕꯦꯝꯕꯔ 9 ꯐꯥꯎꯕꯗ ꯄꯤꯁꯤꯟꯕ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 4 ꯑꯃꯗꯤ 5 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 2 ꯑꯃꯗꯤ 3 ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯝꯄꯦꯟ ꯗꯦꯠ ꯍꯥꯏꯅ ꯅꯨꯃꯤꯠ 4 ꯊꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 4 ꯑꯁꯤꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯄꯣꯂꯤꯡ ꯑꯣꯐꯤꯁꯔꯁꯤꯡ ꯂꯩꯒꯅꯤ꯫ ꯃꯗꯨꯗ ꯐꯣꯔꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯊꯕꯛ ꯇꯧꯒꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯐꯝꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯥꯞꯄ ꯕꯨꯊ ꯂꯦꯚꯦꯜ ꯑꯦꯖꯦꯟꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ 2024 ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯗꯦꯠꯁꯤꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 1, ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1, ꯖꯨꯂꯥꯏꯒꯤ ꯇꯥꯡ 1 ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1ꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯩꯈꯣꯏ 27 ꯑꯣꯛꯇꯣꯕꯔꯗ ꯐꯣꯡꯖꯈ꯭ꯔꯦ꯫ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯦꯟ ꯑꯣꯕꯖꯦꯛꯁꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯞꯆꯤꯟꯕꯒꯤ, ꯂꯧꯊꯣꯛꯄꯒꯤ, ꯁꯦꯝꯗꯣꯛ ꯁꯥꯖꯤꯟꯕ ꯃꯌꯥꯝ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯍꯧꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯧꯕꯥꯜꯒꯤ प्रजासिंदा थमजगे हानदगी चनरा लाबा फॉर्म 6, 7, 8 हाइना खंगनबा अखोगी एडिशन तौबगी डिलीशन तौबगी करेक्शन तौबगी फॉर्म सिंग असे अखोगी मरी लेनबा ERO सिंगी ऑफिस ता अक्टोबर की तांग 19 तकी होरगा नवंबर की तांग 9 फावबसिदा पिशन बिबा यागनी हाइना थमजगे। Tapta Institute of Fusion Music Taifum Amasung Like Minded Group LMZ ani khutsam naraga Kabliba Singh Momon Minok Tamhanse Haiba Mission Amagi Makada Langi Chaiteng Nanglaba Singh da Miyamgi Matenga Loinana Tengbang Pibagi Ani Suba Oina Ngasi Leikidraba Kungakpa Laimayum Prem Sharmagi Imungda Mahaki Matau Mangam Pangtoknaba Lupali Singh Kungi Tengbang Pikre Haukiba Juntara Marigi Numidangda Kuki Militant Singna Kamen Loki Church Amada Koisilaga Nongmay Kapsil Lakpada Maitay Kungapa Volunteer Mapangi Punsilongki Aduga Kayamana Aruba Fibamda Asokapan Nangki Numidaduda Aruba Fibamda Sokiba Singi Manungda Kundrakfam Awang Lekai Imphal Eastagi Laimayum Prem Sharma Chahikun Apokpa Leikidraba Makonsu Amani Numit adudagi hauna Rajmedi City da layingduna laklaba matung tha asigi 18da taibangpal thadokkhibani mahak hek sokpadagi hauna leikidaba matam faubada masa gyan tadana adumak leirakpani taifum amasung LMG gi thawmi singna ngasi khundrakpam awang lekaida leikidraba prem sarmagi yumda haktengnana chattuna tengbang sel adu prem gi apokpi memada khusinaki Ngasigi Tengbang Piba Aduga Mari Lainana LMG ge Secretary Sorokhaibam Ojit Nahai
Taifum amasung LMG na kaplibasing momon minok tamhanse haibagi wakal londa imaleba kidamak thawai na pontha pikraba athobasingi awaba nanghauraba imungda amadi kahena sokpa miyuisingda selgi mating pangduna thawai kananaba hotnabaga loinana Mefata kuki singna mayum makai tumna mai thadok pikraba maral laitaba maidai singi imungda mateng pangbagi saruk ama oina laikhidraba prem sarmagi awaba nanghoriba imung manungda tengbang ase pibani premgi apokpi memana mahaki laikhidraba machanupagi damak miyamna tengbang pirakpa pumnamakpu tawbima khangba utpaga loinana mahaki machanupana imalebaki damak thawaina pontha pikhrabasu premgumba lamdam masigi machanupa chama leiri haina chauthokchari haiki Kalbasing Mominok Tamansi Haibagi, Wakalonda, Miang Mating Loinana, Mankalawai Hoduna, Yasopasingda, Mating Pangapagi Makasa Poina, Haiba Premasisu, Nasigi Pung Ani Makaida, Mahaki Damukta, Sen Karasauna, Mating Pangaba, Maran Punsika, and Honazamani, Adu, Narangasi, Membersinga, Sumaito Prem Maitre Habitagi, I Samucharaga Hospital, Yin Sasamatamda, Maki. Tayong thado kibagi tayong thado kibagi adumba sem saba adigi mising lambada cha yamna nungai tabam phawi adu bai koina magi punsi kanba ngamgi jagasu magi yu manuna nanghoriba awaba sida saru yagana haidinu jo akoina thado pirami yu magi karambagi damakta LMG amasung taifum anigi saitagi rupa lising kun katang koi ating pangjage matang asida atenba break amatang longminasi years of trusted diagnostic service, Babina Diagnostics. Break ki matungda miyambo amukahna taram naucheri. Bishnupur district ki Sunusify Maning Low Canal mayada leiba Lairen Kabi Lokonda ngasi Low Khauba chatpada Fau Marakta Achoba Lairen ama leirambadagi Lomi Singh na fare. Lairen adu oinam 𝗷𝗢𝗔𝗓𝐿 angang amana hana thingnarakpani. Mahangna angang oibana mahaki apokpa oinam chawbana Lairen adu changsinduna fana bohotnaki. Chawbana Lairen adu makokta namlaga mayam changduna faraba matungda Sunusify khungi maning tolpisaki yumda puraktuna thamle. Faraba Lairen adu haunabi matung ina lai khuramlaba matung Forest Department ta sinanaba thaurang taure haire. Irang asina haurakiba matamdagi High Canal asida mi amata changhandana thambana napi mongsongna lep tumna wangba asina makhal makha kayagi achauba lin amadi sa sing leiramba yabaga loinana kuki singna kapsel lakpa pokhai haudraba bom sing leiramba yai haina lomi singna panari Ahanba oina hayengdagi hauduna huyen mamomna Khurkhulda leiba relief camp singda mateng pangba haurani haina huyen mamomgi member Hizam Laisnana phongdorakli. Wangkai Hizam Laikai da leiba mahaki mayumda pangthokpa paugi mifam amada Laisnana makatana haikibada haukiba me humdagi haurakiba irangda Khudong thiba nanglaba mafam singdagi laklaga leiriba relief camp singbu ningtam tha yaurakpana maram oiraga mateng oinanaba October kundagi haudoktuna mega donation ama sinduna lakhi laikai dagi angamba firol sing mateng pangbirakpa aduna Laisnagi yumda thamlaba matung angang ahal singi firol khaidoklaba matung packing taurabaga relief camp singda yanthokani haiki
ꯅꯥꯠꯂꯥꯏ ꯏꯐꯨꯔꯨꯞ ꯀꯟꯕꯒꯤ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨ ꯃꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯏꯔꯥꯡ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯕ ꯌꯥꯒꯗꯒꯦꯗꯣ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝ ꯇꯧꯔꯒ ꯈꯟꯅꯖꯔꯒ ꯏꯪꯊꯝꯊꯥꯁꯤꯒꯤ ꯀꯩ ꯑꯣꯏꯕ ꯄꯥꯡꯕ ꯌꯥꯒꯗꯒꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯄꯥꯡꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯒ ꯇꯤꯝ ꯈꯥꯏꯗꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯌꯨꯝ ꯈꯨꯗꯤꯡꯗꯒꯤ ꯆꯠꯆꯔꯒ ꯈꯣꯝꯖꯔꯛꯄ ꯐꯤꯔꯣꯜꯒꯨꯝꯕ ꯑꯊꯥ ꯑꯔꯥꯛ ꯕ꯭ꯂꯥꯡꯀꯦꯠꯀꯨꯝꯕꯁꯦ ꯈꯣꯝꯖꯔꯛꯄꯅꯦ ꯁꯤꯒꯤ ꯏꯪꯊꯝꯊꯥꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜ ꯀꯩꯀꯥ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯄꯥꯡꯕ ꯍꯧꯖꯔꯒꯅꯤ ꯑꯗꯩ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯕꯅ ꯑꯩꯈꯣꯏꯁꯦ ꯌꯧꯁꯟꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ Ngarang apunba Central Force amasung State Force ka loinana Imphal East District ki Sinamkom amadi Ising Thembi area da kuki singna saramba bunker sing thugai ki pagal loinana khutsu khulai kaya marum phagat khre Ayuk pung 8 tagi hauduna nungthil pung 3 fawba chathakiba ngarangi operation adu Imphal East ki SP Ipomcha Additional SP Herojit amadi Sagolmangi OC yauna 18 AR 16 AR 22 AR 4th Battalion CRPF amadi State Police Nifuromna Imphal East ki SP gi meeting makada chathakibani hairi Operation asi chathabagi maru oiba pandamdi irang yamna kanba mafam ama oiriba Sinamkom gi chingthakta kuki militant leiramba thoklabadi mafam adudagi Tanthokhiba amasung Sinamkom gi chingthakta Tri Junction Point ama semduna post ama hanglaga furup ani asigi marakta buffer zone thamnana bani hairi Operation adida Sinamkom gi chingthaktagi yamlaba khutsu khulai kaya phagat kibaga loinana bunker taruk amasu thugaki Fagalaba khutsu khulai sing adu di magazine yauna 9mm carbine ama magazine yauna .22 rifle ama country made rifle ama magazine yauna country made 9mm pistol ama country made pistol ama magazine yauna 5.56 mm ki insas rifle ani Magazine yauna 7.62 mm SLR ama ahangba cartridge yauna 7.62 mm gi AK-47 30 kuntramari detonator taruk yauna grenade taruk 𝗦𝗡𝗟𝗟 double barrel rifle ama 36 HE hand grenade taramari mortar tube launcher taramanga mortar bomb ring tara amadi cartridge tarukni Matam sangnadagi kuki khutlai paiba singna Sinamkom Valley amadi Mapau Valley gi mathakta bunker saduna leiba asina maitei khunja singna bunker sing ase lauthokna ba taksinduna lakhiba du 18 AR gi commandant oinam Akasna khunja sing gi wakat sing ase taraba matungda security force sing gi matengna bunker sing ase lauthokibane hairi Loinana bunker sing ase lauthokibada Sinamkom amadi Ising Thembi gi khunja amasung yumnam khunau Isika Sambai gi khunja singna Imphal East SP Ipomcha amadi Colonel Oinam Akaspu thagatpa phongdokhi TB laina dagi ngakthoknanaba amasung masibu matau karamna thengnagadagi haibagi matangda private hospital gi staff singda wakhal tahanbagi thauram ama ngasi Lilongda leiba Nur Hospital amasung Amina Hospital da pangthokre District Health Society 𝗏𝗢 amasung National TB Elimination Program 𝗏𝗢 na sinduna pangthokpa awareness program on public-private mix on TB notification and treatment with private health facilities haiba thauram aduda 𝗏𝗢 District ki TB Control Program ki Nodal Officer Dr. Yumnam Samin amasung District Coordinator Thongam Stephen na resource person oina wangangki Awareness program aduda Nur Hospital amasung Amina Hospital gi staff nursing amadi atay staff sing na sarugyakhi fever like any 60 nights temperature night stress naga other pickup and if it comes to 2 weeks of cough and fever for the doctor it's a adagi thawak ba adagi control adagi yaw to kalwa adu symptoms oina ko present ko hai kare ke ba adagi my symptoms say sometimes you compromise or like high pressure transplantation cancer symptoms oina ko hai kare ke ba symptoms brother ka ba symptoms ni bagi pulmonary ni ba ni symptoms ka da log ko ta khali ba log ko ta ni ti ni ko se ko yi ko te na ko ba da samga kusinga tha ko ko na ya ko
State asida thokliba irang asida changzafam lauduna leiriba district singda leiriba relief camp singda NRO Patanjali na pitharakpa pochai kaya Manipur Station Rural Livelihood Mission na sinduna Imphal West DC complex tagi lamthakri lamthabagi thauram aduda State Mission Director MSRLMG Bandanana Haikibada National Resource Organization of National Rural Livelihood Mission na NRO gi makada pitharakliba se lupa crore amagi pochai singni adubu lakh kuntra mangagi pot yaurakre ngasigi lamthabagi thauram asida Imphal West East Bishnupur Thaubal Kakching da leiriba relief camp singda thabani makhatana waliba district singda thanabasu hotnari haikhe 𝐂𝐲𝐸𝐴 Gandhi Balika Vidyalaya Andro District Health Society Imphal East amasung Samagra Siksa Manipur ahumna punna sinduna Adolescent Program for Girls Student at School Level 2023-24 amasung Imphal East ki RKSK AHK Makada Adolescent Health Day amadi Health Checkup ki thauram ama ngasi Andro da leiba 𝐂𝐲𝐸𝐴 Gandhi Balika Vidyalaya da pangthokre ngasigi thauram aduda Andro Assembly Constituency gi MLA Thaunauzam Shyam na saruk yaduna mayamgi awada passing haktheng nana yengsilakhi thauram aduda Samagra Siksa Manipur amasung District Health Society Imphal East ki Dr. Singh amasung Adolescent Counselor Singh na Andro gi 𝐂𝐲𝐸𝐴 Gandhi Balika Vidyalaya gi nupi macha mahairi Singh da adolescent ki chehi mathakta Chahi tangkakta thengnariba khudung chadaba sing loinana tawgadaba amadi tawroidaba kayagi matangda sandokna takpi tambikhi amasung Vidyalaya adugi mahairi singbu health checkup tawduna hidak langthak lemna phangankhi Bishnupur district ta ahanba oina nupi singna sentok leina hingba ngamnanaba tha ahum training pibagi thauram ama ngasi Bishnupur district ki maibam chingmangda leiba swadhar home da hodokre Thauramadu Bishnupur District ki DC na Chief Guest oina hodokhe amadi training ase pangthokna ba hotnabada achouba thodang lauriba Thawal Wangmataba Women's Income Generation Center ki founder Secretary Indira Oinam na hai district asida leiriba relief camp tege miyoi ani ahanba oina khangatuna income khara da oirabasu thokpa ngamnanaba pandamda fi tubagi training program ase pangthokpani hairi training ase hobada miyoi amagi lupa lising manga DC na puthokani loinana tha amagi chaba thakpagi oina lupa lising tara amadi ate atopa awatpa sing center sina puthokani haiki Ashram sigi makha de koi maroina sing kya rantori scheme sigi manungda akhanana hata patakadori basi Manipur hata thokiba megi tang hum dagi thokiba thodok toga mari lenana relief camp sing da laibani PCC awaba taba makhoi gi mentally yamna sok oiba phibam yam ji ura kanda future da makhoi gi da livelihood oiba project ama paikhanana bagi koi 3 months ki buyback policy haibadi makhoi gi product si adum aikoina moina hek hingiba makhai aikoina adum leibiraga makhoi gi aikoida hingminana bagi planning asuguma project ase district administration Bishnupur ko gi deputy commissioner ka loina na khusamnaraga paikhatchabadugumba scheme amani Chahi khudingi pangthoktuna lakpa Thaubal Okram Wangmatabada leiba New Era Higher Secondary School gi taruk suba New Era Week lisingani kunhumdo gi prize distribution kam Teachers Day celebration ngasi school asi campus ta pangthokre Thauramgi saruk ama oina mareba kannabagi lanfamda thawai katkraba athoba singi maphamda minute ani tumina leptuna thauni kibaga loinana National Unity Day ga mari leinana punna amata oibagi wasaksu lokhe Thauramasi chahi khudingi oina indoor outdoor sporting competitions sing amadi literary event kayada numit tare ni chopna mahairi singi changdamnaba sing pangthoktuna lakhibani adubu chahi asigi oinadi lebaki irangna maram oiraga ko scholastic paring kaidanaba pangthokpani hairi New Era Wiki mapung oiba thauram ama oina school asigi chahi gi magazine khongthang volume 4 su ngasigi athoiba mithung singna release tawkhe Thauram asigi manung chana mahairi singi pangthokiba tongan ba competition singda makok mathang takiba mahairi sing amadi state ki thakta district ki thakta pangthokpa competition singda makok mathang tamkhraba school asigi mahairi singda manapi duna pukning thogatki
Ningthamtha changlakpa asida relief camp singda leiriba mipum khudingmakna hauzik khwaidagi maru oiriba amolana mifam mapu ampalgi president Beni Mishrana athoiba mitunglen amadi 𝗔𝗧𝗔𝗡 Manikumari 𝗪𝗢𝗟𝗔𝗡 Thangzam Brozen president 𝗦𝗡𝗟𝗟 Laishram Satyajit advisor ampal 𝐿 𝗂𝐓𝐻𝐿 𝗂𝐓𝐻𝐿 𝗂𝗢𝗟𝗏 chingba saknairaba miyoi kayana mitunglen oina sarukyakhi Thauramgi haurakpada apunba nupilup ke maikaidagi mithunglen singda lengyan fi khudol tamduna ikai khumna bodki secretary Nandinina taramna okpagi warul thamki mifamna marifu mari suba nupi lan thauram pangthokpagi matangda yamna kupna khananainakhi apunba nupilup ke maikaidagi mapungfana saugatlagani haina warepnakhi Oina Manitona program conduct tauki amasung haukiba me humdagi Manipurda chatharakliba kanglup anigi landa thawai kat singbu ikai khumnaba amadi athauba singgi thawai mirelna aduna lairam lenda ingna chikna lairunabagi damak minute ani tumina leptuna awaba phongdoki Sports ke pauda ngarang Shyama Parasad Mukherjee Indoor Stadium da sanakiba women's football team na gold medal lokibada fencing team na dimda harauba amadi thauna hakre Manipur ke women's football team da sarugyakiba Naurim Meena Devi Waikhom Sonia Devi Wanglembam Thoibi Devi amadi Khusburani Laishramna Haryana gi team adubu maithiba piduna gold medal lokibani loinana mamangda sanakiba men's AP team gi hizam lemba maitei gurumayum 𝗩𝗢𝗟𝗟𝗏 Sarma Kangabam Kene Singh amadi Phongam Satish maiteina bronze medal lobangam khi hairi Of the gold medal at the 22nd National Games Goa 2023 please put your hands together for Team Manipur! Ahum Suba Asian Martial Arts Games asi Manipur da ahanba oina World All Sports Games Federation ge meeting makada North East India Martial Arts and Self-Defense Sports Association amadi South Asian Federation of All Sports na sinduna Manipur da ahanba oina mathang chahi ge March 13 tagi hauduna 19 fauba Manipur ge Khuman Lampak Indoor Stadium da pangthoklagani hairi South Asian Federation of All Sports ke General Secretary GM Sifu NG 𝗔𝗡𝗔𝗡𝗏 thokpa cherol amada wafum asi palladuna hai Manipurda thokliba irang asina maram oiraga August thada pangthokani haina tauramba ahum suba Asian Martial Arts Games asi leibaki oiriba tanfam sina pangthoktana lakli loinana martial arts masana kayagi oiba games mathang chehida Manipurda ahanba oina pangthoklagani hairi Loinana Association asina taurakpa thabak thauram kayadasu miyamna mateng pangbiyo haina phongdorakli Manipurda thokliba tha manga helaklaba irang asina miyoi kayagi punsi temsingkhre kaya amna awana tare masida sunatana mahairoi khunaina maningtamna larik tamba fawba ngamdre hauzik thokliba irang asi athubada loshina ba lenga ki pukningsu chingsilakli aroipada maroiba paw amukhana More Police ki SDPO Chingtham Anand Kuki militant Singna sniper rifle na kaplakpada panduna lekhidre IG Themthing na Luchingba Police amadi ARD apunba team na More da Changsin bada Bongya namadi Sinamgi lona bada Kuki militant Singna ambush tawrakre commando ahum asok apunakre SDPO Anand Hatkibabu State Cabinet na akan mamongda condemn tawkre Chenaba Singh Phadri Fauba combing operation Chathanaba warib lawbaga loinana operation haukre Amadi November thagi manungda lan tawgani haikiba World Cookie Zoo Intellectual Council gi mathakta FIR lokhatle masibu luna yadaba organization oina lauthoknaba recommend tawnaba warib lawkre